Punapu Kurumjari. India Manakta Ikuidana, Anouba Leba Ama Semgadouri. The Sengmani, Americana Atubada, Bangladesh Pu Thugainaba India Manakta Anouba, Christian country Ma Semgadouri. Masikoina Panghai Hajan Manate, Wafamsi, Bangladeshi Prime Minister, Sheikh Hasina, Masamang Haikibani. 24 May 2024 da Wafamasi Mana Magi, Speech Amada US Kimatakta, directly allegation as Itam Kibani. Mang Haikibada, Yamna Tubada, US Bangladeshi Manakta, Christian country Masema Pamli, Magna Sifa Haiki, Madu. Masigi the Makta, Mount offer for Pirkiana, Bangladesh ki, Manakta Laribamakoi Island, San Martin Bu, US the Piba Taragadi, Americana, 7 January 2024 da Thokhiba, Bangladesh National Election da Mahapu, Awabam Tayaudana, Yam Lina Kahan Gani Haina. Adubu, Masida Luri Wafamsi, Masi Bangladesh Kioina, Yamna Aruba concerning Oiriba Sidagi Sharuk Tarahena, Indiagi, Mangja Voirok Payari, Maramdi, Tuan report Kayamagi Matungina, Haiba, Anouba, Sem Navagi plan Toriba. Asigidamak India Sharu Karasu, Tugai, Bada, Yaorabara, Chown, Chingna Valadi, Maruina, Ikogi, Noreski Mapam Karadagi. Mayam Nasuena Kambiram Lagani, Kukisina, Bangladesh, Tahozik, Sagali Irang, Myanmar, Oiri of Fivam, Luinana, Ikogi, Iramdam, Kanglipa, Asidasu, Kukising Nasum, Henzelakodam Notoriba, Paiba, Kusukulai Miam, Asian Takpati, extended support, Chown, Yaura Havasi, Masana Taglabani, Aduga. US na Sumna, Torokadra, Hibidi, Doubt later Gasuare, Maramdi, Mamang the Su, Makoi Karakan Nasuna, Thokhiba Krabani, Makoigi, Masagi Kudong Chana, Vidamak, Atopa, Levaxing, problem create over, Levamubu, Ani Tok Naik, Kaidopa, Thugaiba, Masigumasi, US Kiwinadi, expert ni, Hainavini, some Narabda, Kaksabi Sabiam Haiba, US na, Makoida, Kanaba, Legada Borgadi, Leva Amadekta, Changsilaga, Mahumdugi, political scenario, Chen Sohanba, Mateng Pangba, security people in Namada, Makoigi Oiba, puppet government established Tohanba, Makoigi, Kanadava Monga, Sigmatang City Tohan video amada oina semjarak lage yamna interesting oigani loina yamna susang krani masi goinadi main topic asida laksi hangbaya ba wahangdi makoina kamaina Bangladesh pu saruk ani tongna thugai gadoriba loina na karamba area oigani separate oina country ma semgadoriba jaga asina loina na maruina masina India da kari oirakpa yaba India gi future kari oirakpa haibna chingba sing adu makha tarakpada khangminase April 2023 Sheikh Hasina na Bangladesh ki parliament ta suna haiki US na Bangladesh ta democracy bu muthatpa pami loinana Anouba makoigi oiba puppet government ama purokpa pami haina loinana Sheikh Hasina gi allegation asi khara makhadi chumli kudam haibu US na haukiba chahi manga asida amukta fawa Bangladesh bu democracy samita kaukhidri even Bangladesh ki haukiba election ani dasu US na masibu transparent election haina lode in the year 2013 da US na Bangladesh ta generalized system of preference ki makha da fangadaba trade benefit fawa loishin krabani loinana ngasi US na Bangladesh ta human rights violation tawagi namada tongan ba allegation kyama thangatuna lagli masina takpadi US Bangladesh ta pen daba khara leire haibasini maramdi leba ani asi hana yamna close oiba trade partner amoirami Bangladesh ta khwaidagi hena investment thadaba leba asi US na oiramli bani aduna chahi kharagi mangda leba ani sigi bilateral relation gi golden jubilee haidi chahi yankhai surokpagi celebration pawba tawkri bani adubo ikhang khanghaudana makoigi friendship asi enemy hadi yeknabada Karigi oiragliba masila tringai mamangda US na hariba region mafam asida hadi Anouba country ma semba pamle mafam asida makoigi personal interest asi karino haibdu hana khangba mathau tari maramdi US ki hainabi patron ama leiri karigumba mafam amabu makoigi personal interest na maram oiraga changchinbagi loina maduda karino panghai daijanba mafam duda democracy bu protect tawba lakpani natraga law and order bu maintain tawnaba lakpani haibana singma kya aduna handaki matang asida US na hariba region na sigi personal interest oiriba jaga asidi San Martin Island asini hai mafam asigi mahuttani US na Sheikh Hasina da bot kahangani haibagi promise fawba tarokhibadu adubu Hasina na makoigi offer adubu reject tawkiba mikub adudagi makoida threaten tawba khianba horakhibani dhamki tawbagi mongsi karigumba Sheikh masamang na hai mafam asi makoida phajana pidaba taragadi US na hariba island asida Anouba leba ama semgani haibasini tasengbadi hariba issue pumbasi horakhibasi year 2003 dagini matamduda US na hariba island asida year end naval base ama sanabagi proposal thamki adu Bangladesh na hanjen makoigi hariba demand asibu reject tawki yakide sumna matamdudagi horaga makoigi conflict asi lakpa horaki adubu haujikti hariba island asida US na makoigi full control pamlapa mafam aduda Anouba leba ama semlaga madudagi makoigi puppet government ama thamba pamli maduna makoida Bay of Bengal gi asigumba area asida Anouba power center ama semba yanabani
si taraga khoi marakta su sumaina khanba yawiram su yai sidi fai keno India gi friend US ekhoi manakta naksilak pai basi fai haina kanba adubu madu aran boy gani maramdi haiba lebak asibu semba matamda ekhoi gi state kharabusu thugaiba pamle haiba state sing asi northeast dagini including Manipur si matang si laktringeda karigino US na haiba region asida yamna thawai yauriba masida makoi gi hidden interest asi kari no haibadu hani yengsi karigumba haiba island asi US na phangba taragadi makoida main benefit hom phangadauri hanbada to counter cox bazar simadi hojik mayamna loina khangnar wafamni hojiki matam asida US na China bu makoi gi kwadi maroiba main rival ni haina khalli lamba haiba tare China na thuni angna hingalakli ba makoi gi development asi mayamna su hena dum khangbiram lagani geographically yengbada Saint Martin Island asi cox bazar ga yam nakna na lady hai mafam asi China na full control to mafam ni maramdi cox bazar China na develop to ki mafam ni aduna karigumba US na mafam asi lakpa taragadi makoi gi upper hand lerani aduna China bu monitor tawba kupna yingchin mangamlani adu US na masida sumnagi surveillance tawnabagi damakta sumna yamna kana honagadabdi natte karigumba US na makoi gi naval base mafam sida sawa taragadi masida makoi gi ani suba benefit fangadori madudi entry to the Strait of Malacca Strait ta changnabagi achoba khudong chawa ma fangadoribani Malacca Strait asi yamna maroiba mafamni maramdi Pitribu pumbagi 60% trade ti mafam asidagi fawra chali loinana America gi biggest rival oriba China gi 75% oil trade su mafam asidagi ni fawra chali basi even China gi energy security gi oina hairiba route asi suki matik maruoi karigumba masigi point asi block tokiba thingjan kiba taragadi China gi industry pumba lep kiduna collapse or payawagi mi paiba leribani US na hanadagi masigi route asigi maruoi basi khangdaba natte masigi damak makhoi mangjong na chahi 18 ki mamangdagi thaba paikhat pa hokrabani 1998 ta Malacca Strait ki manak Singapore gi Changi port ta naval base ama sadona laikhrabani adubu madugi main problem ani leri hanbada haiba base asi Malacca Strait ki exit point loiselakpa saruktani leribasi aduna warlike situation lakpa matamda US na China gi shipping bu block to pamnaga su madu sem saringida shipsing adu Malacca cross tawduna Chinese Navy na already dominant tawduna leriba jaga da yaukrani problem number 2 da China gi Malacca dalaima habadi China na khwaidigi chawba kiba ma hairagadi Malacca Strait chok tokiba thingjan kiba sini aduna asigumba akiba asidagi ngakthonabagi damakta China na 2015 dagi hauraga Thailand da Thai Canal semnabagi proposal tawduna lagli haiba proposal asida China na pamli Thailand gi southern part ke saruk kharabu kakthatuna mafam duda man made canal ama semba masina China gi Malacca Strait ta total depend tawdusu hantarani loinana makoi gi 1200 km gi shipping distance pusu hantarani sina haibadi makoi gi oina saving of time saving of fuel that means saving of money masigi proposal asi hanbadadi Thai government na reject torami adubu 2020 da masigi proposal asibu makoina makoi gi parliament ta putoktuna study tawba hokre aduna masidagi America na wafam amadi khangle ngasi heyawak natraga su matam amada soidana Chinese influence na maram oiraga natraga Chinese diplomacy gi depth threat ki langda tudana Thailand China na hariba proposal lambi or route asi soidana pikhrani haibasini aduna masina ni US na makoina hariba fam asida makoigi presence oiba leibasi yamna kanna pamlibasi makha tabada US na phangadaba ahum suba benefit sina hariba move asina makoida osinda control tawba khaktana tana makoigi alliance nation singda depend tawba makha pondasu hanthan gadori haidi makoigi hegemony regain tawba pamba India na ningkha tambadagi hauraga asi phawada US na matam chopada Pakistan gi side makoigi maikaida leptuna lagli makoina Kargil war phawada Pakistan gi terrorism gi GPS coordinate phawa share taw haiba yakide maramdi US matam chopada Asia da presence hoiba yanaba allies ama pamna laki adugumba ally makoida paisa khara thadaraga tawningba tohonba yaba adubu Pakistan fail state ama oire haibase khanglakpadagi makoigi khwaidigi chawba rival China bu counter tawnabagi damak makoi India gumba developing power amagi darkar oi aduna asigumba situation asida munna yengladuna US na India ga afaba relation ama thamnaba kanna honaduna lagli adubu India su makugam leiba external affair minister S.J. Shankar na maram oiraga yamna smartly masigi kudong jawasi fajana lawri kudamoina hairabada Russia Ukraine war gi matamda US na India da Russia dagi oil leidanaba khangalaki adubu India na da Russian gas is not funding the war. I mean, why is it's only Indian money and
oil coming to India, which funds, but it's not gas coming to Europe, which funds. If you are looking at energy purchases from Russia, I would suggest that your attention should be focused on Europe. But I suspect, looking at the figures, probably our total purchases for the month would be less than what Europe does in an afternoon. US na muk haiki Russia dagi S-400 missile sing laigunu madusu India na dum laiki US fana pamdraga su India da kemta haiba ngamdri India da sanction athing mana chingba thambasu ngamdre maramdi haujiki matam asida makoi India gi mateng yam darkar oibna aduna matang sida US ki best option asi atopa ally nation like India gumba leba asida depend tawgi mahotta US na haiba region asida makoi ki presence oibasini makoi pandamasi aduna haiba makoi ki target goal mayam asibu achieve tawnabagi damak US ngasidi asuki matik hanthaba level amada fawba taraktuna makoi religion gi kudong chaba lawrakli hojik country ahum India Bangladesh amadi Myanmar bu yengbiu masida hojik common problem ama thokli Saint Martin gi manakta leriba country ahum masida chahi khara sida yamna tangdu leita daba violence or conflict ke ama thoktuna lagli Myanmar da ori fibam Bangladesh ta regularly Chin Kuki tribe singna Bangladesh army ka classes thoktuna lagli loina koigi Manipur kanglipak asida su hojik chahi ama henjilalabani dirang asi loisandana leiri aduga matang asida yamna maru oiba wafam amadi hairiba tongan tongan wafam amda tholiba classes asida common oiba tribe ama hairagadi atainate Kuki singni loina makoigi religion asina Christian ni aduna hairiba mayam asi punna kupna yengma matamda Bangladesh ki prime minister Sheikh Hasina gi allegation asi achumbo oigadoribra haibasini US mafam sida athubada Christian country ama semnabagi plan tawrabra haibasini maramdi US su khangi religion dharma gi mingda myoi ke amabu inod hapa punsinba irang sagatpa yai haibasi asumna warekliba mayam sina India da su yam chauna negative impact pirakadoribani masimak thokli hauji Manipur gi film asi yengbiu sida sunatana atai northeast ki states like Nagaland Arunachal Mizoram da su yoksalakpa yabagi chingnaba chauna leiri kuki sin hauji hauri beirang si asi ngarang khaktagi wanate masi matam sangna tagi makoina ningthina pre plan tawduna tamlaw poni Hanbada Kuki singna talami basi separate administration ni lubu hauji mu separate union territory piu haidana muk tore khaleraga didum separate country talak pasoi drabani maramdi malem sida Kuki gina haiba jaga laite tangta mafam amata laite aduna makoi asiguma country ma sem ba habasi matam sangladagi manglaglaba makoi gi manglani asukoi rabai rangsi hauji pawa loisindana leiri makoina pairiba kuchukulai sing equipment sing sophisticated weapons sing makoi ga wat pamta leibagi mamisu tade matam khargi mangda 12 June 2024 da Manipur gi CM gi advanced security team jiri da chatpagi lambi da Thokhiba attack mayam asi yengbada external support amadi funding yaudragadi oithokloi habasi dum taklabani adubu masidi yam ngaklibasi India government amasi khangsin usinedana dum yenga leiribasi kari gino habasi loinana makha tarakada US na asigumba tactics asi tawduna su laklabani mamangda kyara khanna kudamoina East Timor natraga Timor Leste gi example asi yengsi makoi gi kananaba yenglaga leba ani subu makoina punsilale aduga muk makoi kanaba lawbu loiraba tungda madu amuk thugaire ngasidagi chahi yangkhai gi mamang 1975 ta US na East Timor or Timor Leste da masimak toki US na khanglaki Timor da USSR gi influence asi hengalagle habasi amaromda southeastern region da US ki dominance asi hingatpa pamduna leiribani aduna makoina magi ally nation Indonesia da weapon supply toksinba funding na chingba toksinduna Timor Leste da invade holami chahi kun hena haiba lebak asi tangdu leita dana hana sunaba leptana thoktuna leiki mafam dugi apunba population gi saruk ahum thokpagi ani di wipe out tauki aduga last Timor Leste or East Timor bu Anouba country ama oina muk semki lenana mafam dudang asi majority population asi Christian na oiri loinana US ki kulong chaba si mafam duda makoi gi influence sengalake sida sunatana South Korea da swingbiyo North amadi South Korea hana leba amakhaktan leram lesi adubu USSR amadi US ki Cold War na maram oiraga US na North Korea amadi South Korea gi marakta lan tawnanduna South Korea bu separate country amoina semki asina Korean peninsula da makoi gi influence strong oiraki loinana mayamna Korean War gi matangda khangbining ba leragadi aina hana video ama sem
semlaga thagachakrabani ai batamamadi description da masigi link hapcharamge masidagi yengbinaba noluksari makha tarakpada mayam se nainarubada US ki next target asi India oirakosu yari Sputnik Global News da thamkiba wafam amada Bangladesh ki PM Sheikh Hasina gi Awami League Party ki spokesperson Shahadul Ahmad Khan na yamna mayek sengna claim tawri US madi China ani gi marakta chathariba Cold War asida US na makoigi selfish interest ki damakta Bangladesh Myanmar amadi India da hauriba Irang asida Chin Kuki insurgency singda support tawri haina maram asina Myanmar amadi Manipur gi Irang asida itatatana George Soros gi link ki report u fangi George Soros American billionaire amani loina mahak directly CIA ga link laina ba misakni loina wafam asi report kaya amada already proof su tawkrabani aduna asi India gi oina big alarming threat ama oirakpa yari aduna northeast ta oriba instability asida US ki involvement asi yam chauna yaure habisini aduna Manipur Thugainaba senbadasu US ki makut yauramba yabagi chauna singnaba leire habisini asigumba threat asidagi India na kari action lawrokpa habudi yengba tari aduga amaromda India government na Manipur gi issue asibu osinadana leibasigi maram si aigi mod oinadi makoina ikoi maitai natragana atai yelhomi furup singbu karisu maruina lawdabagi mami chauna tari issue asi loisan gena makoina hona ba taragadi hapta phadan loisan ba yabani walgi sakti level lewak singi manungda top 5 ki manung chaliba leba amana asigumba kasunataba cookie sing loina external threat yaure habisu khanglaw policy da loisan leiba habise karigumba khara leibagi mami chauna tari makhoi panamsi sum yengbada Myanmar da oriba fio masida Anouba government ama form tawpada makhoi gi michang oiba yanaba tawba manba Manipur da central forces ma ama thajale de hai du kai de lei no di kangde Myanmar gi irang sida hena saruk yanaba tharakpa male India na sanari balila si diplomat ki kuthang dana military junta da mateng pangba somda thamliba army sing asina mu lal horiba revolutionary sing asida mu mateng panganba hayeng lana si amana bu ngame makhoi gi mi oiba yanaba loina kuki militant sing asibuna makhoi gi khulai oin sinaba makoina tarogana he usinadaba aduga koi somdagi tampalomdagi kitang hek tarogana air natragana central forces singna thingba masigi khudam ayu kuki militant singna hatkiba air personnel CRP or BSF jawan fanam yam labani adubu adumak tumina laisilibisini maitena si phawada central force hatkiba yaudri irang sida andaki kikina Thokhiba jiri gi irang adudasu yum yamna tabasu nataba madudagi mi loina hondoe koina ngakna leibi mohta aduna di kuki sina laina dum changa ga yum mai sin thagi bataban makoi mongsidi makoina thoina tohonba manba moina ngalaga leiragadi kuki na kedong omduinoba Manipur da leiba lenga asisu dumangai maming kaktagi leibadon tawri center na hai gadi loire aduna weragliba mayamasi yenglagadi agi wakaldadi ekhoi miyamna punna hawraga thingnaba natragadi ekhoi gi irepa iramda masi asigumba illegal immigrants sing asidagi kanbang ngamgada masalaktre matang asida nasigi video silosinjage aina ngaki matamda soiki lan ki beyor sumyamna ngakpi gani video sina domda no bukhar khangjin ba natragana kanaba khara do recipe hana khanbiragadi channel asibu like share loina subscribe to kawbigano tungdasu interesting oraba kanarba topic ya ama puraga laksage punang pu Tasi Khangsi gi maike digi kai kuma boche